ꯆꯥꯟꯗꯤꯒꯔ ꯑꯁꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯀꯦꯄꯤꯇꯦꯜꯁꯨ ꯑꯣꯏ, ꯄꯟꯖꯥꯕ ꯑꯃꯗꯤ ꯍꯔꯤꯌꯥꯅꯥꯒꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯥꯔꯇꯤꯁꯟꯒꯤ ꯃꯃꯥꯡꯗ ꯂꯥꯍꯣꯔ ꯑꯁꯤ ꯄꯟꯖꯥꯕꯀꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯔꯇꯤꯁꯟꯒꯤ ꯃꯇꯨꯡꯗ ꯂꯥꯍꯣꯔ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯈꯤ꯫ ꯑꯗꯨꯅ ꯄꯟꯖꯥꯕꯀꯤ ꯑꯅꯧꯕ ꯀꯦꯄꯤꯇꯦꯜ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯃꯇꯝꯗꯨꯒꯤ ꯐꯥꯎꯔꯕ ꯐ꯭ꯔꯦꯟꯆ ꯑꯥꯔꯀꯤꯇꯦꯛ ꯂꯤ ꯀꯣꯔꯕꯨꯁꯤꯔ ꯍꯥꯏꯂꯤ ꯑꯦꯗꯚꯥꯟꯁ ꯑꯃꯗꯤ ꯃꯣꯗꯔꯟ ꯁꯤꯇꯤ ꯑꯃ ꯁꯥꯅꯕ ꯄ꯭ꯂꯥꯟ ꯇꯧꯍꯟꯈꯤ ꯑꯃꯗꯤ ꯆꯥꯟꯗꯤꯒꯔ ꯁꯦꯝꯒꯠꯈꯤ꯫ ꯑꯁꯨꯝꯅ ꯆꯥꯟꯗꯤꯒꯔꯅ ꯄꯟꯖꯥꯕꯀꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ 1966ꯗ ꯍꯤꯟꯗꯤ ꯄꯟꯖꯥꯕꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯅꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯝ ꯀꯌꯥꯗꯒꯤ ꯄꯟꯖꯥꯕꯇꯒꯤ ꯍꯔꯤꯌꯥꯅꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯐꯣꯔꯝ ꯇꯧꯈꯤ꯫ ꯁ꯭ꯇꯦꯠ ꯑꯅꯤ ꯑꯁꯤꯒꯤ ꯀꯃꯟ ꯀꯦꯄꯤꯇꯦꯜ ꯑꯣꯏꯅ ꯆꯥꯟꯗꯤꯒꯔ ꯑꯣꯏꯈꯤ꯫ ꯁ꯭ꯇꯦꯠ ꯑꯅꯤ ꯑꯁꯤ ꯆꯥꯟꯗꯤꯒꯔꯕꯨ 60/40ꯒꯤ ꯔꯦꯁꯤꯑꯣꯗ ꯃꯦꯅꯦꯖ ꯇꯧꯏ, ꯄꯟꯖꯥꯕꯅ 60 ꯑꯗꯨꯒ ꯍꯔꯤꯌꯥꯅꯥꯅ 40꯫ ꯍꯟꯗꯛꯇ ꯄꯟꯖꯥꯕꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯚꯒꯋꯟꯠ ꯁꯤꯡ ꯃꯥꯟꯅ ꯆꯥꯟꯗꯤꯒꯔꯕꯨ ꯄꯟꯖꯥꯕꯇ ꯏꯃꯤꯗꯤꯌꯦꯠꯂꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯅꯕ ꯗꯤꯃꯥꯟꯗ ꯇꯧꯔꯛꯈ꯭ꯔꯦ, ꯆꯥꯟꯗꯤꯒꯔꯕꯨ ꯄꯟꯖꯥꯕ ꯈꯛꯇꯒꯤꯅꯤ ꯍꯥꯏꯅ꯫ ꯁꯣꯝꯗꯅ ꯍꯔꯤꯌꯥꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯤ? ꯃꯁꯤ ꯅꯈꯣꯏ ꯈꯛꯇꯅ ꯗꯤꯁꯥꯏꯗ ꯇꯧꯕ ꯌꯥꯔꯣꯏ, ꯆꯥꯟꯗꯤꯒꯔ ꯍꯔꯤꯌꯥꯅꯥꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯟꯗꯤꯒꯔꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯤ? ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯒꯦ, ꯅꯣꯏ ꯅꯁꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯀꯦꯄꯤꯇꯦꯜ ꯑꯃꯃꯝ ꯁꯦꯝꯖꯧ ꯍꯥꯏꯅ ꯍꯥꯏꯔꯤ꯫